World War II loikraba matungda ngasi fawbagi oina lakliba New World Order ki journey asida handaki matang asida yamna chawba tayonaba khara ubu fangli. Matam kuinadi aikoina adubak tapa fangduna lakpa asi US amasung Western ki countries sing asigi maikaidagi karigumba atoba country amana makoina pamba adu tawduba taragadi country adu the sanction thamjinduna economically oiba mari asi mapung fana thadattuna isolate tawduna thamlaga yamna chawba saithing piduna wahanduna lakibani adubo handaki matang asidi masigi tayonabada China gi maikaidagi USA gi company singbu target tawduna sanction tawba hogalakli. Hꯧzik ꯆꯠꯊꯔꯤꯕ US ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ US ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯒꯤ ꯀꯝꯄꯅꯤ ꯀꯌꯥ ꯑꯃ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯁꯦꯡꯁꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ USꯀꯤ ꯑꯦꯟꯇꯤꯇꯤꯁ ꯑꯃꯁꯨꯡ ꯀꯝꯄꯅꯤ 95 ꯁꯦꯡꯁꯟ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ USAꯒꯤ ꯑꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯂꯣꯛꯍꯤꯗ ꯃꯥꯔꯇꯤꯟ, ꯔꯥꯏꯊꯤꯌꯟ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯗꯥꯏꯅꯥꯃꯤꯛꯁ ꯕꯣꯏꯡ ꯉꯁꯤ ꯐꯥꯎꯕ ꯌꯥꯎꯔꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯁꯟ ꯊꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤ USꯀꯤ ꯀꯝꯄꯅꯤ 18 ꯑꯃꯁꯨꯡ ꯑꯦꯟꯇꯤꯇꯤꯁ 19ꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯟꯇꯤꯇꯤꯁꯁꯤꯡ ꯑꯁꯤꯗꯤ ꯄꯦꯅꯦꯂꯥꯏꯖ ꯐꯥꯎꯕ ꯇꯧꯗꯨꯅ ꯑꯦꯛꯁꯄꯣꯔꯠ ꯕꯦꯟꯒꯤ ꯂꯤꯁꯇ ꯐꯥꯎꯕ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ USꯀꯤ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯕꯨ ꯁꯦꯡꯁꯟ ꯇꯧꯔꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯄꯣꯠꯆꯩ ꯌꯣꯟꯁꯤꯜꯂꯝꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗ ꯗꯤꯇꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯈ꯭ꯔꯦ ꯃꯗꯨꯅ ꯁꯝꯂꯞꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯏꯅꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥ ꯀꯝꯃ꯭ꯌꯨꯅꯤꯖꯝꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ ꯕꯦꯁ ꯇꯧꯕ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯍꯥꯏꯖꯔꯤꯕ ꯂꯩꯉꯥꯛꯅ ꯔꯨꯜ ꯇꯧꯕ ꯆꯥꯏꯅꯥ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯆꯥꯏꯅꯥ ꯑꯁꯤꯅꯤ꯫ ꯑꯇꯣꯞꯄ ꯆꯥꯏꯅꯥ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯥꯏꯋꯥꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯁꯤꯗ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥ ROC ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅꯤ꯫ 1950ꯗꯒꯤꯅ 1979 ꯐꯥꯎꯕ US ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕ ꯑꯁꯤꯅ ROC ꯍꯥꯏꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯏꯋꯥꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯆꯥꯏꯅꯥꯒꯤ ꯂꯩꯉꯥꯛꯅꯤ ꯍꯥꯏꯗꯨꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯗꯨꯅ UNSCꯗ ꯃꯈꯣꯏꯒꯤ ꯄꯔꯃꯤꯅꯦꯟꯠ ꯁꯤꯠ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ 1979ꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯏꯅꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯑꯃꯨꯛ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄꯗꯒꯤ US ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯅ ꯑꯁꯦꯡꯕ ꯆꯥꯏꯅꯥꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯁꯛꯈꯪꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯏꯅꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒ ꯇ꯭ꯔꯦꯗ ꯇꯧꯒꯦ ꯀꯔꯤꯒꯨꯝꯕ ꯔꯤꯂꯦꯁꯟ ꯑꯃ ꯊꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯟ ꯆꯥꯏꯅꯥ ꯄꯣꯂꯤꯁꯤ ꯑꯁꯤꯕꯨ ꯑꯦꯗꯣꯞ ꯇꯧꯒꯗꯕꯅꯤ꯫ ꯋꯥꯟ ꯆꯥꯏꯅꯥ ꯄꯣꯂꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯥꯏꯅꯥꯒꯤ ꯑꯁꯦꯡꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯄꯔꯃꯤꯅꯦꯟꯠ ꯁꯤꯠ ꯑꯃ ꯂꯩꯔꯤꯕ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯆꯥꯏꯅꯥ ꯑꯁꯤꯗ ꯏꯟꯗꯤꯌꯥ US ꯌꯥꯎꯅ ꯑꯌꯥꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯋꯥꯟ ꯆꯥꯏꯅꯥ ꯄꯣꯂꯤꯁꯤ ꯑꯁꯤ ꯑꯦꯗꯣꯞ ꯇꯧꯗꯨꯅ ꯂꯩꯔꯤ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯆꯥꯏꯅꯥꯒꯤ ꯂꯩꯉꯥꯛꯅꯤ ꯍꯥꯏꯅ ꯁꯛꯈꯪꯈꯤꯕ ꯇꯥꯔꯒꯁꯨ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨꯁꯨ ꯑꯗꯨꯃꯛ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ PRCꯒꯤ ꯆꯥꯏꯅꯥ ꯑꯁꯤꯕꯨ ꯊꯦꯡꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨꯗꯤ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃꯈꯛꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯔꯨꯜ ꯇꯧꯔꯛꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥ ꯑꯩꯈꯣꯏꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯏꯋꯥꯟ ꯂꯧꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛ ꯑꯃꯈꯛꯅꯤ ꯃꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯐꯥꯎꯕ ꯃꯁꯤ ꯏꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅ꯭ꯌꯨ ꯌꯔꯗ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯀꯤ 2025ꯀꯤ ꯅ꯭ꯌꯨ ꯌꯔꯒꯤ ꯁ꯭ꯄꯤꯆ ꯄꯤꯕ ꯃꯇꯝꯗ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯏꯋꯥꯟ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯇꯧꯈꯤꯒꯅꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯍꯥꯏꯗꯕ ꯇꯥꯔꯒꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯒ꯭ꯂꯣꯕꯦꯜ ꯗꯣꯃꯤꯅꯦꯟꯁꯀꯤ ꯑꯣꯏꯕ ꯁꯛꯇꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯜ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯦꯒ꯭ꯔꯦꯁꯤꯚ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯈꯤꯕ ꯆꯍꯤ 2024 ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯣ ꯇꯧꯔꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯀꯗꯧꯕ ꯃꯃꯜ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯔꯦꯜꯁꯀꯤ ꯁꯄ꯭ꯂꯥꯏ ꯆꯦꯟꯁꯤꯡ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯄꯥꯏꯁꯤꯟꯕꯒꯤ ꯔꯤꯄꯣꯔꯠ ꯊꯣꯔꯛꯂꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯣꯗꯔꯟ ꯏꯔꯥ ꯑꯁꯤꯒꯤ ꯋꯥꯔꯐꯦꯌꯔ ꯑꯁꯤꯗ ꯗ꯭ꯔꯣꯟ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯛ ꯅꯥꯏꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯃꯃꯜ ꯍꯣꯡꯕ ꯀꯥꯃꯤꯒꯥꯖꯦ ꯅꯠꯇ꯭ꯔꯒꯅ ꯁꯨꯏꯁꯥꯏꯗ ꯗ꯭ꯔꯣꯟ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯒ꯭ꯂꯣꯕal ꯀꯟꯐ꯭ꯂꯤꯛ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯁꯤꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯚꯦꯂ꯭ꯌꯨ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯕ
ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯁꯨꯁꯥꯏꯠ ꯗ꯭ꯔꯣꯟ ꯀꯥꯃꯤꯀꯥꯖꯦ ꯑꯁꯤ ꯔꯁꯤꯌꯥꯟ ꯁꯣꯜꯖꯔꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯨꯔꯀꯤꯅ ꯁꯥꯕ ꯕꯥꯏꯛꯇ ꯗ꯭ꯔꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯤꯕꯁꯤꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ WG9 ꯅꯠꯇ꯭ꯔꯒꯅ ꯗꯤꯚꯥꯏꯟ ꯏꯒꯜ ꯍꯥꯏꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯁ꯭ꯇꯦꯜ ꯗ꯭ꯔꯣꯟ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯝꯅ ꯄꯥꯝꯅꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯃꯜ ꯍꯣꯡꯕ ꯁꯨꯁꯥꯏꯠ ꯗ꯭ꯔꯣꯟ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅꯁꯨ ꯂꯥꯈ 10 ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ 6th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯄꯨꯊꯣꯛꯇꯨꯅ ꯎꯠꯈ꯭ꯔꯕ ꯃꯇꯨꯡ ꯗꯤꯚꯥꯏꯟ ꯏꯒꯟ ꯅꯠꯇ꯭ꯔꯒꯅ WG9 ꯍꯥꯏꯕ ꯁ꯭ꯇꯦꯜꯕꯁꯇꯔ ꯗ꯭ꯔꯣꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯎꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯝꯐꯤꯕꯤꯌꯁ ꯁꯤꯞ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯝꯐꯤꯕꯤꯌꯁ ꯁꯤꯞ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯍꯦꯛꯇ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯊꯣꯛꯄ ꯂꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯂꯕ ꯐꯣꯔꯁ ꯑꯃ ꯃꯇꯝ ꯑꯃꯈꯛꯇꯗ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯇꯥꯏꯋꯥꯟꯒꯤ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯦꯟꯂꯦꯟ ꯆꯥꯏꯅꯥꯗꯒꯤꯅ ꯇꯥꯏꯋꯥꯟ ꯐꯥꯎꯕꯒꯤ ꯆꯠꯄ ꯑꯁꯤꯗ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯑꯃ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯟꯗꯛ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯁꯤꯡ ꯑꯁꯤ ꯐꯣꯡꯅ ꯐꯣꯡꯅ ꯄꯨꯊꯣꯛꯇꯨꯅ ꯎꯠꯈꯠꯂꯛꯂꯤꯕ ꯑꯃꯁꯨꯡ US ꯀ ꯐꯣꯡꯅ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯏꯆꯝ ꯆꯝꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈ꯭ꯔꯦ꯫ ꯁꯨꯄꯔ ꯄꯋꯥꯔꯅꯤ ꯍꯥꯏꯔꯤꯕ US ꯑꯁꯤꯒ ꯀꯝꯄꯤꯠ ꯇꯧꯕ ꯉꯝꯂꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ US ꯀꯤ ꯀꯝꯄꯅꯤꯗ ꯗꯤꯄꯦꯟ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯇꯣꯞꯄꯗ ꯃꯇꯦꯡ ꯂꯧꯗꯨꯅ ꯏꯁꯥꯅ ꯁꯥꯖꯕ ꯉꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗꯅ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯤꯂꯤꯄꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒ ꯄꯨꯟꯗꯨꯅ US ꯀ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯆꯥꯏꯅꯥ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯗꯒꯤ ꯕꯦꯂꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯅꯤꯁ ꯅꯦꯚꯤꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯀꯟꯈꯠꯍꯟꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ US ꯀꯤ ꯑꯣꯏꯅ ꯑꯦꯂꯦꯛꯁꯟ ꯑꯁꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯥꯏ ꯄꯥꯛ US ꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯒ ꯃꯇꯝ ꯈꯔ ꯁꯤꯊꯔꯨꯔꯕ ꯀ꯭ꯋꯥꯗ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯁꯨ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯄꯨꯁ ꯇꯧꯔꯛꯇꯨꯅ US ꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯇꯨꯅ ꯆꯥꯏꯅꯥ ꯑꯁꯤꯕꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯗꯨꯁꯨ ꯎꯔꯤ꯫